Babysana misi warden sing bell pikidre apokpana statement pidori. Babysana misi ga mari lainana jail lairiba Standard Robert Higher Secondary School gi head warden Elen Kamai amasung warden Nomaitem Ziniti na tharakpa bell application sip judicial magistrate Imphal West na ngasi reject tawkre. Panba yabadi jail lairiba head warden amasung warden anina makhoi gi council gi khutangda health ground makhoibu bell da thadokpinaba haijarakibane. Bail application adugi ngasi hearing the petitioner gi council singi statement bail objection gi report amadi mari lainaba singna court ta lankhalakpa makhoi ani gi medical report ki warol court na taki bail application sing school gi authority oibana school yingsinbagi thabak sing makhoi yaudabana khudongchadaba mayoknariba amadi pikkiba masa sing leiba loinana health ground makhoi bu bail pibinaba council gi mekhaidi gi court ta pukhalakhi adum oinama Babysana misi gi case asi socially amadi publicly sensitive oi haina court na observation pibuga loinana misi asigi matangna case lokhatuna thigatpagi thabak chatharibana lairiba fibam asida makhoibu bail da thadokpa haibasi misi asigi matangna thigatpada khurau thangba amadi lebaki law and order akaiba pirakpa yai haina su observation piki asigumba fibam asida makhoi gi bail gi wafam adu court na reject tokhi jail lairiba head warden amasung warden anigi medical treatment matam chana pinaba jail SP da khanghanbaga loinana haksangi fibam da ka hena suksilaklabadi court da report taroknabasu CGM Imphal West na khangankhi Babysana misi ga mari lainana jail da lairiba Standard Robert Higher Secondary School gi founder cum principal Fairoism Landoni amasung school asigi coordinator su oiribi Landoni gi masanupi Fairoism Romita anina makhoibu bail pibinaba court asida tharakpa bail application sing court asidagi withdraw tawraba matung makhoi gi bail application High Court of Manipur da oina thakrabane misi asiga mari lainana Landoni gi masanupa school asigi na junior administrator oiriba Fairoism Robinson su hauzik jail lairibane sairaksida Manipur police ki maikhaidi gi laikhidrabi Babysana gi apokpa ningthaujam tomchau amadi mahaki imung manungbu CRPC gi section 164 gi makhada magistrate ki mamangda statement pinaba ngasi khangalakpaga loinana statement pinanaba sem sare haina Babysana misi ga mari lainana semkiba JAC gi serol amana hairi Babysana misi CBI da sinaduna thijinbagi thabak lokhatpaga laikhidrabi Babysana gi apokpigi statement changi haiba wafamda police na mahaki statement launaba kanna hotnaraklabasu CRPC gi section 164 gi makhana magistrate ki mamangda oirabadi statement pinaba thaurang tawduna leire haina JAC amadi Babysana gi apokpana phongdoktuna lakpani magistrate ki mamangda statement pige haina police na mahakpu fanaba hotnai haina mahak masa amadi JAC na police ki thawongbu yamna kanna yaningdaba phongdoktuna lakpane amaromda Babysana misi gi case CBI da paidriba fawba thangmaiban assembly constituency gi yumthong khudingda nomidang thongal da candidate katpinaba amadi gari singda amuba firal thatpinaba JAC na mamangda haijakhiba wafam pangthokpiyu haina su phongdorakli panba yabadi Standard Robert Higher Secondary School da class 7 tambi Babysana July 19 gi ayuk mahakna lairiba hostel gi ka da yamna chingnaninga oiba mawngna thauri yanduna siramkhibani misi asi gi case CBI da pahanbinaba lokhatpa yaba thabak lokhatpinaba ngarang JAC na governor da taksinkrabani